National Highway natraga State Highway Singda traffic rules Thugaiba gari thauribasing E-Chalan gi khutangda fine Thihanbagi drive ama Thoubal District Police ki SP Rakesh Balwal IPS na ngasi Thoubal da Houdokhre. Traffic Control Police Thoubal na sinduna National Highway 102 gi Thoubal DC gate mamang da pangthokpa E-Chalan kakpagi drive aduda helmet yaudana gari macha thorakpa miyoi sing faduna E-Chalan gi khutangda fine thihanki. Ngasi Houdokhliba E-Chalan kakpagi drive adu Houdokhladuna Thoubal District Police ki SP Rakesh Balwal amadi Additional SP Law and Order Thoubal N Suraj Singh anina fongdorakibada ngasi launch toriba E-Chalan asi online gi khutangda paisa thigadabani masina miyamda fine thiba matamda hena transparent oiba amasung yamna laina matam changdana paisa thiba yaragani amadi E-Chalan kakpada piriba matam adugi manungda isagi thifam thokpa fine asi internet ki khutangda matam chana thidokpiyu karigumba thidoktaba tarabadi court kaba amadi henna khudong thianingai machak oirakani masi maru oina road accident hantahanna ba paikhatpa thorang amani miyamna su yariba makai traffic rules ngakna chatpiyu haina makhatana appeal tawki NIC State Unit Imphal gi programmer athokpam yaikhomba haikibada traffic rules Thugaiba gari thauriba sing hanadi manually chalan kaktuna fine thirambani asigumba mawongda fine thiba asi record mangbagi khudong chadaba kaya mayoknai adubu ngasidagi Houdokhliba E-Chalan system asidi record mangbagi khudong chadaba adusu lairaroi loinana fine thiba matamdasu internet ki khuthangda E-Chalan kakpa matamda piriba matam adugi manungda yamna laina thiba yaragani haiki amaromda NIC Thoubalna sinduna E-Chalan kakpagi matangda training amasung ngasi NIC VC roomda pangthokre ngasigi E-Chalan launch tawbagi thoramaduda traffic police Thoubal gi OC gi thausu puriba DSP Thoubal Y Sunansu sarukyaki